Alaikum. Ngasi ekoi mangda ekoi keno organization sigi keynote oina ekoi member singna ekoi gi member amana mayek sengna panbikre ado ngasi gi aina haijagado sidi Chahigi Paodam ni hairaga mamangda haipet mayamna su khangnare aduna matam na yamna short oikibana ngasi si yamna late oina ekoina kitang program ga khajik khena khibaduna mayambu amuk hanna aina ngapi gani haina aina asa thamjei ekoina ngasi bawda tawrakhiba ekoi thabak thoram sing mamangi mifam miyam punba mafam khara da so aina chawakpa mayamda haijagre ado ngasi su ekoi mamangda pankibaduni aduna ekoina ngasaidagi mayamna khangbiriba MMDOA na ngasi fawda tawrakliba thabak thoram sing amadi masigi hendok thoidokna ekoina samaj asigi tawrakriba mayam ado miyamgi mangda taduna leire ado ekoina yamna samna hairabada ekoigi ngasi sajariba ekoigi office building ase masigi matangda aina mamangda su miyamda account ki matangda su panjakhre yamna mamangda hagum se yam phadana diu lei ado handakti koi matam se kitang short oi khibana mayam da details tu hojik pijaba ai kitang khudong chadre ado account gi hisab tu di aina mayam da uchagadabani na ai mase yam thuna shortly ai opening tawbu numitu da mayam da ucharage haina ai mayam da hangachari masigi matang da karigumba chayanaba amatta leitana miyam gi mangda ai madu thamjage ado aina mayam da tinbiriba ai gi ipaipal ai maru mapang sing oja sing khuding makta aina khubang changeu tara lonna amuk hanna yamna nonjana aina request tawjari base ai ama khaktani supnagi samaj ama chakhatpada ai organization haibasi darkar oi organization ama leitaba haibasi ai yamna khong khutek ba na pangba amugumani aduna aikoina leiriba aikoigi sigi upanbhi achauba upanbhi amagi makhada mayam punna haminabagumaina aikoi leiriba aikoigi samaj sida leiriba organization khuding maksu aikoiga punna saminai nahandagi su tungdasu amuk hanna saminagani haiba asasu aikoi thamjari miyam nasu mateng pangbigani haibase ngasi su mayam gi mateng dagi aikoi yum se hafet loisinbagumani aikoi khitang aire mayam su urisini ado masi asigumba thabak ama tawbada miyam gi mateng changi aduna mayamna wakhal lausing pangal amadi aikoi senthang khajiktang oisu mateng pangbidana ngasi tawre isumaina tungdasu amuk hanna tawbigani haibagi asasi aina miyamda thamjai ado karigumba aina aigi tellaba aigi period asida karigumba asoi angam karigumba yawkhragasu ai mathangi mifamda ai amuk hanna chumthokjage haibasi mayamda thamjaraga ai mayamdagi bidai lawjeri assalamu alaikum Thank you, Secretary sir.